Thaina mamangay matamda ibohal kauba nupa ama layrami. Mahaki machanupigi mingna Thembi haina kawi. Ibohal nungti numit khudingi umangda sing chanba chatlami. Sing adu amu kaithelda puraga yoluraba matung madudagi phanglakpa sel aduna mahaki yum adu puzarami. Thoinusu masak mataw yamna phazarami. Amadi mapagi mateng pangbu oina yumda phisalonsa kaya tawjarami. Nongma numit amani ibohal mahosagum makuta singjang paiduna umangda chatnabagi thoklaklami. Madu ubada Thembi prap jangsinduna asumna hairaklami. Baba, nachana haiba wase amuktadi tabiyu kaidawbage. Singchanbado chapikhranu yumda pothaduna laibiro. Ipagi ibema. Ipabu karamna pothau haibano. Ipa pothaba yadine. Ipa na potharabadi. Nang tada chaurel giseldi karamna stingani. Isabu karamna. Aphaba imungda thazagani. Baba, madu phano ayunasu chapikhranu baba. Ta chaurel giseldo nachasu kan hotnasage aduga singbangamnabu hotnage. Baba, chapikhranu. Ibohal machagi wada yamna nungaita Thembida yengjari aduga karisu hairamda tumina yumdagi thokri. Thembisu sakriba mapabu yengduna yamna nungaita leizahawi. Asumna matamdi asum haujinkibana numidangi matamni ibohal masadu yamna wan halaklami. Thembisu mapana wan halakpa aduda mapagi seba nithina tawbirami. Mapa macha adu koina famduna chak punna chaminari. Tanja aduda Thembina asumna hairaklami. Baba, ta chaurel giseldo kanagumba amadagi khara puraga singba ngamnaba hotnakhrase. Aduga makhoigi selduna muk tapna sendoini kaine tawraga singlase. Ipagi ibema karamnabu aikhoida kananabu sel piningadorige. Madugisu matakta napa aigi marup mapangdi sel tumyamna paiba kanasu yawba natte. Masagi nongmagi chara phawba wana tanba ngaktan madugi wado oiroi tosi. Madugi saruk chakse amukta tuminna chasi. Baba, madu fana ojunasu ta chauragi seldi singnaba yaroi. Upai ama natraga ama tawduna. Masen asine mahakna sel lawba lakadoribase. Ibohal machanupigi wadu tabada wakhal adu amukka hena wasinkri. Mahak tumina chak adu chakri. Asumna mathangi numitni ibohal nganna hauduna mahausakum umangda singjanba amukhana laamni. Mahakna lakpa matamda ngasidi nupa ama thengnarami. Nupa aduna ibohalbu khamlaklami. Aduga asumna hanglaklami. Ahal, nangi nakuta singjangzi uraga nang singjanba lakpani haiba aina haiba ngami. Mani ibungo. Aiha umang asida singjanba lakjabani. Adubu ibungobu iphamda kari hainingbage. Aibu khambadi. Ahal, nangbu hojik phawba khangjibro ening thawna umang asida singjanba yaroi haina haikribado. Kanagumbana umang asida singjanba thengnarabadi misak ado ening thawna ahakpa chairak natraga sibagi dandi phawba piba yai haina haikrabani. Karino hairiba soibu ibungo aidi pau adu tadrine. Ahal, karino da hojik phawba khanglamdrisibo ening thawna umang asidagi singjanba yade haina thokrabani. Laibak asida mahaki lami kaya thaduna pau kaya chelalibasidi kanagumba singjanba thengnarabadi ahakpa chairak pigani haina. Hojikti ahal nang aiga thengnarabanina aiga punna konungda chatlasi. Ibungo ipadi sing ase chandrabadi karamna aigi imungdi pugani. Ahal, ining thawgi maphamda wafam ase khanghanba pamdrabadi sel kharapi. Sel adu pirabadi ai nangbu konungda puroi. Aduga sel adu pidragana ai nangbu hojikma konungda pugani.
ꯁꯦꯜ ꯑꯗꯨ ꯏꯐꯝꯗ ꯄꯤꯔꯕꯗꯤ ꯑꯩꯅ ꯄꯥꯎ ꯑꯁꯤ ꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯀꯩꯗꯧꯅꯨꯡꯗ ꯇꯝꯂꯣꯏ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯏꯕꯣꯍꯜꯒꯤ ꯃꯃꯤꯠ ꯑꯅꯤꯃꯛ ꯄꯤꯔꯥꯡꯇꯅ ꯊꯨꯝꯍꯠꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯍꯜ, ꯀꯔꯤꯒꯤꯅꯣꯅꯦ ꯀꯞꯂꯤꯕꯗꯨꯕꯣ? ꯀꯞꯄꯅ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏꯅꯦ꯫ ꯁꯦꯜꯗꯨꯅꯤ ꯀꯥꯟꯅꯒꯗꯕꯗꯤ꯫ ꯁꯦꯜ ꯑꯗꯨ ꯄꯤꯔꯕꯗꯤ ꯑꯩꯅ ꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯉꯁꯤꯒꯤ ꯋꯥꯐꯝ ꯑꯁꯦ ꯀꯩꯗꯧꯅꯨꯡꯗ ꯍꯥꯏꯈ꯭ꯔꯔꯣꯏ꯫ ꯑꯗꯨꯒ ꯁꯦꯜ ꯑꯗꯨ ꯄꯤꯗ꯭ꯔꯒꯅ ꯑꯩꯒ ꯄꯨꯟꯅ ꯀꯣꯅꯨꯡꯗ ꯆꯠꯁꯤ꯫ ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯁꯦꯜ ꯍꯥꯏꯕꯗꯨꯗꯤ ꯂꯩꯇꯦ꯫ ꯅꯪꯅ ꯄꯥꯝꯂꯒꯗꯤ ꯑꯩꯕꯨ ꯀꯣꯅꯨꯡꯗ ꯄꯨꯔꯣ꯫ ꯍꯧꯖꯤꯛꯃꯛ ꯑꯩ ꯏꯁꯥꯅ ꯌꯥꯔꯦ꯫ ꯑꯍꯜ, ꯅꯪꯕꯨ ꯏꯅꯤꯡꯊꯧꯒꯤ ꯆꯩꯔꯥꯛ ꯑꯁꯤ ꯑꯃꯠꯇ ꯀꯤꯗ꯭ꯔꯕꯣ? ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯍꯥꯛꯄꯨ ꯃꯐꯝ ꯈꯪꯅ ꯊꯥꯖꯕ ꯑꯃꯗꯤ ꯃꯤꯉꯣꯟꯗꯒꯤ ꯂꯧꯁꯤꯜꯂꯨꯔꯤꯕ ꯁꯦꯜ ꯑꯗꯣ ꯁꯤꯡꯕ꯫ ꯃꯁꯤ ꯈꯜꯂꯨꯕꯗ ꯑꯩ ꯏꯆꯥ ꯑꯁꯦ ꯑꯀꯤꯕ ꯑꯃꯠꯇ ꯄꯣꯛꯇ꯭ꯔꯦ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯅ ꯁꯦꯜ ꯑꯗꯣ ꯁꯤꯡꯗ꯭ꯔꯕꯗꯤ ꯃꯈꯣꯏꯅ ꯑꯩꯒꯤ ꯊꯋꯥꯏ ꯐꯥꯎꯕ ꯂꯧꯈꯤꯕ ꯌꯥꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯏꯕꯣꯍꯜꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯍꯜ, ꯑꯩꯁꯦ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯒꯤ ꯍꯥꯏꯕꯗꯤ ꯑꯐꯕ ꯊꯕꯛ ꯍꯥꯏꯕꯁꯦ ꯃꯆꯦꯠ ꯑꯃꯠꯇ ꯇꯧꯔꯛꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯇꯥꯔꯨꯔꯒꯗꯤ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯀꯅꯥꯅ ꯈꯪ, ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨꯔꯒ ꯑꯩꯅ ꯃꯃꯥꯡꯊꯛꯇ ꯇꯧꯈ꯭ꯔꯤꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯏꯁꯣꯔ ꯃꯥꯅ ꯀꯣꯛꯄꯤꯕꯁꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯗꯨꯅ ꯏꯕꯣꯍꯜꯒꯤ ꯃꯐꯝꯗ ꯁꯅꯥꯒꯤ ꯈꯥꯎꯖꯥꯎ ꯑꯃ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯍꯜ, ꯃꯁꯤꯅ ꯃꯤꯉꯣꯟꯗꯒꯤ ꯂꯧꯁꯤꯜꯂꯨꯔꯤꯕ ꯁꯦꯜ ꯑꯗꯣ ꯁꯤꯡꯗꯣꯛꯈ꯭ꯔꯣ꯫ ꯑꯗꯨꯒ ꯃꯗꯨꯗꯒꯤ ꯂꯦꯝꯍꯧꯕ ꯑꯗꯨꯅ ꯑꯍꯜ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯆꯥꯎꯅ ꯑꯋꯣꯡ ꯑꯋꯣꯟ ꯇꯝꯗꯨꯅ ꯂꯨꯍꯣꯡꯕꯤꯌꯨ꯫" ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯒ ꯏꯕꯣꯍꯜ ꯑꯗꯨꯒ ꯀꯥꯏꯅꯔꯝꯃꯤ꯫ ꯏꯕꯣꯍꯜ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯃꯀꯣꯛ ꯑꯗꯨ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯀꯟꯅ ꯉꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟꯅ ꯄꯣꯊꯥꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯨꯝ ꯄꯣꯊꯥꯔꯝꯕꯗꯒꯤ ꯇꯞꯅ ꯇꯞꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯁꯅꯥꯒꯤ ꯈꯥꯎꯖꯥꯎ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯊꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯇꯨꯝꯈ꯭ꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯏꯕꯣꯍꯜꯒꯤ ꯁꯅꯥꯒꯤ ꯈꯥꯎꯖꯥꯎ ꯑꯗꯨ ꯍꯨꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯑꯗꯨꯁꯨ ꯁꯅꯥꯒꯤ ꯈꯥꯎꯖꯥꯎ ꯑꯗꯨ ꯄꯨꯗꯨꯅ ꯈꯔ ꯆꯠꯊꯣꯛꯂꯕ ꯃꯇꯨꯡꯗ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯃꯤꯠ ꯃꯅꯥ ꯊꯛꯀꯠꯈ꯭ꯔꯦ꯫ ꯁꯅꯥ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯃꯆꯤꯟꯗꯁꯨ ꯍꯔꯥꯎꯅ ꯑꯁꯨꯝꯅ ꯁꯣꯜꯂꯤ, "ꯏꯁ, ꯁꯤꯗꯤ ꯁꯅꯥꯅꯤꯅꯦ! ꯃꯁꯤ ꯑꯣꯏꯔꯕꯗꯤ ꯐꯅ ꯀꯨꯏꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯆꯔꯥ ꯍꯦꯜꯂꯔꯣꯏ꯫ ꯃꯁꯤꯅ ꯆꯍꯤ 2 ꯐꯥꯎꯕꯗꯤ ꯆꯠꯅꯔꯅꯤ꯫" ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯨꯔꯥꯟꯕ ꯑꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯏꯕꯣꯍꯜ ꯑꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯅꯥꯒꯤ ꯈꯥꯎꯖꯥꯎ ꯂꯩꯔꯝꯗꯕ ꯎꯕ ꯑꯗꯨꯗ ꯃꯍꯥꯛ ꯋꯥꯈꯜ ꯑꯗꯨ ꯌꯥꯝꯅ ꯋꯥꯈ꯭ꯔꯦ꯫ ꯃꯁꯥꯅ ꯃꯁꯥꯕꯨ ꯋꯥꯔꯧꯅ ꯆꯩꯖꯔꯝꯃꯤ, "ꯀꯔꯤꯒꯤ ꯑꯩꯅ ꯃꯤꯀꯨꯞ ꯈꯔ ꯇꯨꯝꯂꯨꯔꯤꯕꯅꯣ? ꯑꯩꯅ ꯇꯨꯝꯂꯝꯗ꯭ꯔꯕꯗꯤ ꯁꯅꯥꯒꯤ ꯈꯥꯎꯖꯥꯎ ꯑꯗꯣ ꯀꯅꯥꯅꯁꯨ ꯍꯨꯕ ꯉꯝꯂꯝꯂꯣꯏꯗꯕꯅꯦ꯫ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯖꯒꯗꯣꯔꯦ ꯈꯜꯂꯨꯕ ꯑꯩꯒꯤ ꯆꯦꯛꯁꯤꯜꯍꯧꯗꯕ ꯃꯤꯀꯨꯞ ꯈꯔꯗ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯕ꯫ ꯑꯩ ꯍꯧꯖꯤꯛꯇꯤ ꯏꯆꯥꯕꯨ ꯀꯔꯝꯅ ꯂꯨꯍꯣꯡꯒꯅꯤ? ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯆꯥꯎꯔꯦꯜꯒꯤ ꯁꯦꯜꯅ ꯀꯔꯝꯅ ꯁꯤꯡꯕ?" ꯑꯁꯨꯝꯅ ꯏꯕꯣꯍꯜ ꯃꯁꯥꯕꯨ ꯆꯩꯕ ꯌꯥꯕ ꯆꯩꯔꯕꯒꯤ ꯇꯨꯡꯗ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯍꯨꯔꯥꯟꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯨꯄꯤ, ꯅꯪꯅ ꯑꯩꯕꯨ ꯊꯕꯛ ꯁꯨꯖꯟꯗꯦ ꯅꯣꯝꯖꯟꯗꯦ ꯍꯥꯏꯅ ꯆꯩꯕꯗꯣ ꯉꯁꯤꯗꯒꯤꯗꯤ ꯆꯩꯔꯅꯨꯀꯣ꯫ ꯁꯤ ꯌꯦꯡꯉꯨꯅꯦ, ꯁꯅꯥꯒꯤ ꯈꯥꯎꯖꯥꯎꯅꯤꯅꯦ꯫ ꯃꯁꯤ ꯆꯍꯤ 2 ꯐꯥꯎꯕꯗꯤ ꯂꯦꯝ ꯄꯥꯅ ꯀꯣꯟꯅꯒꯅꯤ ꯈꯜꯂꯤ꯫" ꯅꯨꯄꯤ ꯑꯗꯨꯗꯤ ꯍꯔꯥꯎꯕꯒꯤ ꯃꯍꯨꯠ ꯆꯤꯡꯅꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ, "ꯅꯨꯄꯥ, ꯁꯅꯥꯒꯤ ꯈꯥꯎꯖꯥꯎ ꯑꯁꯦ ꯀꯔꯥꯏꯗꯒꯤ ꯄꯨꯕꯤꯔꯛꯄꯅꯣ?" "ꯅꯨꯄꯤ, ꯅꯪꯒꯤ ꯋꯥꯍꯪ ꯍꯪꯕꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯦꯞꯇ꯭ꯔꯤꯅꯦ꯫ ꯅꯨꯄꯥ, ꯑꯩꯅ ꯍꯪꯂꯤꯕꯁꯦ ꯃꯔꯝ ꯂꯩꯕꯒꯤꯅꯤ꯫ ꯑꯁꯦꯡꯕꯗꯣ ꯍꯥꯏꯕꯤꯌꯨ꯫ ꯁꯅꯥꯒꯤ ꯈꯥꯎꯖꯥꯎ ꯑꯁꯦ ꯀꯔꯥꯏꯗꯒꯤ ꯄꯨꯕꯤꯔꯛꯄꯅꯣ? ꯍꯨꯔꯥꯜꯂꯒ ꯄꯨꯔꯛꯄꯗꯤ ꯅꯠꯇꯦꯀꯣ?"
Aina huralaga puraglaga kaidawrage. Huralakpane. Ahal oiraba nupa ama. Ujao magi makhongda nungaina tumaga leirame. Aduga sanagi Khaojao asina mahaki nakanda leiramba. Ada aisu mahana ngaina tumlingaida Khaojao ase huralaga purakpane. Nupa nangse huran basu ngamlaba oire hojikte. Tanbagi mayaidasu natana. Ahal aduna kayagi matik wakhal waramgani mahang hagolakpa matamda Khaojao ase thengnadaba kanda. Mado nako aduda machit amata khandadriba karigino. Nupi ai ahal ado masakpudi khangde. Adubu mahak aina sum yengmada lairaba yamna awaba midi natene. Sanagi Khaojao ase mafamdagi manghibada karisu waramloi. Mahakna awaba mi ama oiragadi Sanagi Khaojao ase nakanda thamlaga mahakna karamna doknungaina tumduna leithokani. Nupa masida ahal ado karamba mino haibagi khanafam thokte. Aigi haibabu ahal adu thibiduna Sanagi Khaojao ase mafamda amukhan handokpiko. Wafam adu tabada huranbu nupa adu sagulai khonjal kantak asumna hairi. Nupi aibu hojikpu ahal adubu karaidi thirusu haibano. Nupi adusu hande. Thidaba yarui nupa. Aine chara henbadi ngame. Adubu migi mapok moral sopadi ai ngamloi. Nasagi humang mamalna aikhoibu hakpio adu natana migi mamalnadi tawbigano. Aidi mado ngamjaroi. Huranba adu mahaki nupigi matawda upai leitraduna kona thangdadi asumna hairaklam harise. Ai ahal ado thirurage. Asumna haiduna huranba adu ibohalgi khongul liba hokri. Ipagi ibema wakhal ka hena khanjingin. Akhoigisu isor mana tambiba amadi soyana leiramgani. Asimna machada hairamlaga ibohal mahaki sinjang adu puduna umang tamna laammi. Aduga mahaki Sanagi Khaojao mangkhiba ukhong adugi makhada tumina famduna leirammi. Mikuk kharagi matungda amuksu mahaki khonggun likhiba huranba adusu mafam adu tamna laammi. Huranba adu ibohalna ukhong adugi makhada famduna leiramba adu ubada yamna haraurami. Huranba adu prap ibohalgi manakta changsilaami aduga asumna hairaklami. Ahal nangbu ubada aina khangba ngami. Nahak karigumba awaba mamayoknari haiba. Hayo awaba do karino aina mateng pangba ngamba oirabadi ai sodina pangge. Ibohal huranba adugi mawong mataw adu munna yengi aduga asumna hairakli. Ibungo nangbu ubada ipa adum khangba ngami. Nangsu nungaiba misak ama nate haiba. Karamna ipagi awabada nangna mateng panggadoriba. Ahan aigi iwong ato asida ahalna madu khanba oiramgani. Adubu maduna nakan amaromda thamkhraga hujik ahalgi awaba ado nachagi mafamda amata chithada haibiyu. Handakti ibohal huranba adugi wafam adu tabada thokriba thongdok pumba huranba adugi mafamda leirami. Wari pumba tarabada huranba aduna mahakna purakhiba Sanagi Khaojao adu ibohalgi mamangda fat thamla ammi aduga asumna hairaklami. Ahan masira yengbiyu nahaki Sanagi Khaojao adu. Ibohal Sanagi Khaojao adu ubada haraubana ngamkhai laikidre mahak harauna huranba adugi mafamda asumna hairaklami. Ibungo mani masini ibungo de karaidagi. Ahan nahakna hariba huranba ado aihagni. Aihaksu yamna lairaba imung amadagin. Aigi nupi angangna chara henduna wana asum laibado ubada ai yumdagi thabak thiba thoklaki. Matam aduda aina ahanbu uki. Amadi Sanagi Khaojao asubu uki. Maduda aihaksu wakal ado hadaba ngahauda Sanagi Khaojao asibu aina huduna pukhibada. Adubu hauzikti aihakna tawjaruba iral ado isana khangjari aibu amukta ngakpiyo. Sanagi Khaojao ase aina nafamda amuk sinarabani ahan. Asumna ibohal huranba adugi mafamdagi Sanagi Khaojao adu amuk hanna puraktuna chaurelgi selsing adu singami amadi thembibusu awong awun chauna tamduna
ꯌꯥꯝꯅ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫